Narang nahandagi leptana surakpa nongna maram moraga kakching no toyen torban kaithaduna ising jawmi mamiduni asina natana Manipur mafam kaya pham kaya kaino nga kaya chana khrai ri tangi pauda haukiba sahi kuntharo masigi manungda Manipurda sandokan walaina singna nabi sanga si hanandagi saruk anirom hengalakli haini Health and Family Welfare Minister Dr. Sapam Ranjana phongdorakre Mathangi pauda Jiribamgi Bengali singna taba mafamda mitai amdi kukisina khut thongnarabadi chapchaba action lokhatkani haina Jiribamgi Socio-Economic and Cultural Organization phongdorakli Mathangda kuki MLA taragi mathakta khongjang changsin khibi Malem Thongam police na phajin khre Mathangi pauda iramdam khorje apunba loop ikhal Manipur hyanglam obagani sahi ani ni khudingi piba maibam ongbi Bimola Devi ningsing mana 2024 sahi asigi oina khetri bira kakching neiba wari lisang noben gi lairik pakhum da pirgani haina organization asigi maikeri phongdogli Mathangi pawa sidi sanai ma sapam kauba misamagi Facebook page dagini hauji hauji thokpa pawni wangjingda third IRB gi pasane nama masa matanta caption jaduna sijakhre hairi makha tawa paw ngaimina si haina magna phongdok piragli aroi ba pawa sidi Mirabai Chanu gini nasi Mirabai Chanu ong Paris ta pangtholiba World Olympic Championship asida Mano 49 kg gi weightlifting masana da India gi oina amattangaraba mahut sinu sanaiba sanaroini ngasi numidang pung 13 taba matamda leba kya dagi lakpa sanaroi chamaga kunithoi gi loina akanma lamba tawnagadori Mirabai Chanu bu isona chambiduna ima leba ki mingchet porpo resino haina mayang mafam da phongdok